ngasi ing kumja lising ani kunmari July gi tang 19 sagol chen nimit asida ai hak na thamjagadori ba si Meitei Ipobi Singh di akhoi gi malem taibong pan ba punamuk ki horokpam khoidowni haina launa biba aduga ngasi gi malem da leiriba Meitei khudingmaki oina di khwaidagi thoiba laifam leni hairiba Kangla gi maramdani masibu tabi gadorba khwaigi mafamda Sanathongi Manindra Koncham ehangna ahan bada norukna khurumjari aikhoi gi Meitei Kangla MANIPURgi KANGLA gi maramda haiba si onthokna pak chawkhraba hiram amani adubu pak chawba oitaraga su masibu chawrakpa masak khangjanabagi damakta Meitei ariba puya lairik sing amadi akhang hai pandit singna ibiramba iraga phungbiramba lairik sing amadi akhoi wareng na chingba kaya gi matengna chawrakpa ma khangminanabagi machakti marang kaina phangba aduba posak adubu ngasi ayangna thamjagadoriba sidi aikhoi gi matamda thengnajarakpa akhoi gi Kangla gi phibamsing aduni adu khaktang matek khara oina ahanba tangkaki oina thamjage adu matungda akhoi macha khaina Kangla da leramba khubamsing adagi monument sing ngasi su ekta kaidana pintharu rop targa su akhoi gi nahongna amuk semgatana ningchina semjin sajindna leiriba Kangla manungi monument sing adagi akhoi pukhri na chingba kaidoba laifam na chingbagi maramda macha khaina amamam ta oina tangkak naina thamjage haina ai tharangjari adu ngasi gi ahanba oina akoina khangnajarakpa khoigi matamda thengnajarakpa Kangla gi wari paring adu ai chorakna thamjanaba hotnajabagi aikoi ina khangakpa matamda di Kangla hairaga chu khangnarakte ngasi gi Kangla je Assam rifle hairaga khangnarak matamduda aikoina khangjarakpa angang nupa macha pungkak chawraba matam baubada aikoi gi maru apangsing madu aikoi maikei gi da oramoi khorai maikei gi da oramoi Imphal manungi akoibagi naharol sing aikoi gi chahi longa chahi humbudra khara helaba baubagi mirol singna akoi soidana ningsing nabiramgani Durga Puja gi matamda maru oina Bali gi numita Assam rifle da akhoi Durga Puja yeng baina mayam chadna yam tinna nupi ade nupa macha kari mayam se maru oina nupa macha pakhang macha kari singje mayam chatli kai Bali yengi Assam rifle singna akhoi gi Bali numit ki seista iroi na chingba sandang ga su kak mane hameng ga su kak mane aina chatpa ai amuk khaktani ai mayamna thajabiyu ai amuk khak chai ai amuk khak yengjagi yengbasu ngamjagi de kai noida aina chatpa numituda kakpadu akoigi iroi amaka aga madu mangaktagi I biri kambadu koilei ga leidana tawi madu ai yengba ngamjadana ai matung amona chachagi de ai maru pangjing de tatana hanjin chatpa ga chu yaunagi ba ai khangjawi sumain tawdana leirami Kangla hairaga akoi khangamde ada Kangla si khoi matamdugi Manipur miyamna Kangla gi maramda khangbaji kayam yaurangwadagi haibadi ai haijaba ngamjadre aduga Manipur matamdugi Manipur sarkar lengak pariba sarkar na ju Kangla gi mawong asi Kangla gi importance kaya thoksaramdaba thawoinaramdaba gi bhap oina tawrammi haibasima ai haijaba ngamjai madiu masumaina haijabagi maramsi karino da madu 1973 natraga 74 oiramba tai adu Kangla gi awang thangba thangapat che haibadi ngasi hotel classic hotel ga leiriba adagi Jain dance academy gi changpham gi leiriba lambi pareng minuthong sakriba lambi asigi makha thangba maikai gi da leiriba akoi Kangla gi di awang thangba saruki akoi thangapat ase masi phunjil lami adui matamduda phunjindana madu matamdugi yaitong khangdomba mantri ni khangde MLA ni khangde natraga sarkar gi phamnai tunai ba sing manaraga madu Kangla gi paring asi akoi gi yenadana plot oina yenadana akoi gi dukan chaji ka haibagi adu ma plan ama soidana oiramba yai madu main tawdana pura phunjil lurabani phunjin ba pungloi loirabani adagi matamduda
ahal lamanjing hai tare ahal lamanjing na haurakta kangla gi khara conscious oibo kangla gi wakal chenba kangla gi maru oibo khangbiba ahal lamanjing na laurakta aikoi gi kangla phulambado phunjillambado amu kothokibani masini tawrise ada kangla si aikoi kangla si karam matamdagi leirei karamai tawrokpano karamba ningthaugi haktakta kari tawbano haibana chingba kari sengbalakhi kaidawrakhi haibana chingbadu mathang ai episode 9 na tangkak 9 na ai thamjarake yam liraba Manipurgi itihas hawi hairiba 33A digi mamang chahi lising kayagi mamang dagi kangla gi wari leirabani asumba kangla asi aikoi gi 1891 da British ka Manipur ga choknaba khongjong gi lan maithiraba matung akoi gi April gi 27 1891 da British ki sipai singna akoi gi Meitei Kangla da Meitei konung loksilaba aduga mafam duda Meitei konung da hai humna pairamba Meitei gi ibudau pakhang bagi papal yekpa phiral chingtharaga British ki Union Jack akoi gi chingkhat khiba numit adudagi hauna kangla jida British ki lanmi matungda British na chakraba matungda na Indian gi sibai tare leirak tana kangla manung ase makhoi oidana leirak khibani aduna 1891 gi April 27 da British na kangla manung change makhoi gi Union Jack phiran chingkhat kare madu chingkhat khibag loina na kangla manung sida 123rd Outram Rifle saidana 1 2 3 haibade 123rd Outram Rifle laiba sibai kupu British Army gi garaijan nama sibai garaijan nama kangla manungda leigre kangla manungda leigibasina haubasina hairiba sibai akoi gi Outram Rifle saibasi 1915 gi March thada amu Darang Battalion kawwa sibai kupu amona amu sillaga akoi 1915 dagi leirakrimni Darang Battalion je hairiba Darang Battalion haina khangnaramba sibai kangbu asi 1917 gi September dagi di 4th Assam Rifle laina onthorakhre 1917 gi September dagi akoi han leiramba akoi Darang Battalion si 4th Assam Rifle laina olakhre 4th Assam Rifle ni akoi na thengnarise hairiba 4th Assam Rifle si kangla manungda leiramba si sum lakpaduna madu kayam kuina leibano yam kuina leiram gadabo mali ai 1993 bhawadi ai langbaida leijarakpani ado adum Manipur da kainogi irang yang ningtam lalhogi irang yam kangkhalakhiboga matung inna akoi kangla da 4 Assam Rifle hongdokhraba matung da su Assam Rifle Battalion ama natraga ama adum leirakhrabani madu akoi gi madu adum lakhiba jeisa kangla jeisa akoi kaino amta Meitei na jingna akoi gi laifam leni gaina changaga ining tamna lai khuramba bawa yaramdaba adumain tawna leirakhimni marakta mela achauba ka tawi Assam Rifle manungda akoi na pakhang yang lauraba matam bawa mela tawdana Assam Rifle gi manungda madu kangla manungda akoi hairakti Assam Rifle manungda ina kaino kangla yi thoina sinal Assam Rifle adumain tawdana lakhibasi kangla gi maru oibasi mayam Manipur leibak miyam na khangananabagi damakta aikoi na khangjarakpa haibdi aihak na sanathong hariba chepong thagi chepong si tawjadana yam kanna chenjarakpa matamsida aina khangjawbada ngasidi layoibigraba oja Shri elangbam nilakantana Manipur dadi mana luchingba haitare mana akoi intak haidana intak haibasi INTACIS ni intak si adu intak si Indian National Trust for Cultural Heritage haibani masaisda akoi na khangjabada hojiksu akoi irakta leibidabsu chatpigibasu yaure mayam ama pulammi adu hojik ahogiba chahi tamda Union State Minister su oibiramba Manipurgi inner Manipur dagi Honorable MP oina su leibiramba akoi ikai khumnazaraba Dr. Oja Rajkumar Ranjan su yam kanna involve tawbirami ayakna thengnajarakpada mayam ama akoi keno tawraga intak haibasina chillaga kangla gi maramda seminar ke tawi adagi Mutua Bahadur
na director oibiba mutua museum na su kangla gi maram da seminar tawi adui matakta archaeology department hojik akoi kangla manung da office hangdana leibiriba sina su kangla gi maram da seminar na chingba tawdana booklet na chingba phongdana kaidawdana akoi gi kangla si paksan na kangla gi importance si khangnanaba tawbirakhi maduga iroinana Assam rifle hongdokibodagani kangla manungdagi haiba ihowama Manipur miyamgi marakta lakhi madu mapung pharakibasina karinoida Manipur da akoigi Armed Forces Special Power Act ki mayokta akoigi masi lokthokadabni amuba ain adu haidana tawnar haurakhibaga loina iroinana akoigi monorama kaubi nupi macha ama yam tamthina mawongda hattokpikibagi mari samdarakhiba oina akoigi 2004 gi July 15 da Kangla Assam Rifle gi akoigi kaino mamangda gate mamangda Meitei immemorial sing mayam amana akanba khongjang kholau lau kiba madugi thawdoki tugi matung akoigi 2004 sahi adumaki November tang kun gi nungda oramda akoigi kainoni akoigi Kangla si Manipur gi miyamda sinabani madugi numit adu ngasi akoigi Kangla hall leina Kangla manungda leiriba Kangla hall sigi mamang hek mamang da thangnana leiriba lampak sidaisda achouba akoigi stage yam phajana semeraga akoigi madu numit adu November tang kun 2004 ing hiyangai mapan nipan ba thangja numit ni numidang waram pung mari chapjana pung mari ga minute kunipan tabada Assam Rifles gi matamduda Director General oibiramba akhoi Lieutenant General Bhupendra Singh na Manipur Kangla gi khudam mahut sinba di symbolic oiba ki soni sojai ama Bharat ki Prime Minister Dr. Manmohan Singh gi mamangda amadi Manipur miyam gi mangda Manipur gi Chief Minister matamduda Chief Minister oibiramba ikai khumnajaraba akhoi okram Ibobi Singh da akhoi Kangla gi sosi sinabani madugi matungdagi da akhoi Kangla si Manipur miyam gi malem da leiriba Meitei miyam gi oirakhibani adugi mamangda di Assam Rifle gi ni hariba masidaisda amu yengbiu ko ngasi gi naharol singna di khangbiroidaba Assam Rifle na Kangla da leirakhiba haidi Fort Assam Rifle haibasi akhoi 1917 dagi Fort Assam Rifle ore han darang battalion haidudagi Fort Assam Rifle haina ontoga sum leirakpasina Assam Rifle sum leirakpasina ngasi Kangla gi sadana aikoina Kangla gi nongsup sanathong da changiba gate asi 1993 da Manipur sarkar na sabani masida kari toromgi haida masigi gate mamang sida di Assam Rifle leina chauna signboard thelami masi ngasigi hujikta chahi se madugi signboard adu kainoda lokthokidoi mi 2000 akoigi 2004 gi 19 November da lokthoga akoigi anoba Kangla aina thaba adusu di Kangla aina tharaktana di Kangla adu di hapkadra hapoidra habagi nungaiba wari thoki objecti Kangla gaina su thabagi mathau tade adu main tawdana tawi sini Kangla gi nuksup sanathungi mamangda wangna signboard chauna di Assam Rifle leina thai aduna di matamdu bauda akoina Kangla ji karmai Kangla ise akoina angang wingeda di Kangla haibasi khangjarakte na aina thamjagibaduni sumain tawdana leirakpani Kangla se ado British na laaga masigi manungda leiramba akoigi fajaraba ningthiraba akoigi pura dalan sing kari sing khudam moina akhoi mayamna su ubiramba yai akhoi 1891 gi matamda akhoi British ka darbar taunaraga darbar sidaisda darbar hall mamangda pukhamba kajauna tana thindana grimwood sigre adugi matungda akhoi adugi darbar tawongi darbar hall dugi photo ga se adum leibani adum darbar hall Kangla gi manungda leiramba chekpal adagi manung thangapa kari se loina mak akhoi
थुगाइरगा मखोइगी सिबाइगी लेननबा बेरेक मखोइगी हॉस्पिटल जिंग असी दे अखोइगी कंगला म्यूजियम लेरे अदगी यामना कनो ओइबा हिस्टोरिक ओइबा बिल्डिंग मखोइना सारंबदा लेरी अखोइगी ngasi आर्कियोलॉजी डिपार्टमेंट की ऑफिस ओइरिबसिगी हेक अवांग थंगबदा स्लिम कॉटेज आइना खंगनबा अमा लेरी स्लिम कॉटेज सी अखोइगी सेकेंड वर्ल्ड वार की मतमदा अखोइगी एशिया पैसिफिक की कमांडर इन चीफ ओइबा फील्ड मार्शल विलियम स्लिम हाइबा नुपादुना लेरंबा मफमनी मधु उजिकसु अदुम ईदना प्लेक अमा अखोइ युंगदना लेरी अदुनी छुगुम्बा अगे अरीबददी हौजिक वृंदावन चंद्र की मंदिर लेरी अदगी गोविंद जी की तेक्थ काइथरोबा मंदिर लेरी मागी बैठोप लेरी सुम्बसी याम थीना तेक्थ काइथरुरे अंगकप मोंगदा येंबदा फोटो लौजा हुई मधु उबदा निंगबा काइनिंग याम पुनिंग नुसिनिंगाई ओइबनी अदु ngасidi याम फजना सेमजिल्ले अदुगी मथक्ता कंगलाजे अखोइगी ओइरकपदगिदी कंगला फोर्ट बोर्ड आइना लिंगदना याम फजना सेमगत सागत पिरे हौजिक नुंजेंग पुखी मचा चौबा अदे अनिमक सेमजिनबिरे अखोइगी यामना फजबा मालेमगी मियाम एनी मियामगी ममांगदा पुथोकपदा चोपनिंगाई ओइद्रबा लेमजनिंगाई ओइरबा चौथोकचनिंगाई ओइरबा इबुदौ पाखंबगी मंदिर सारे अदगी फराई कोन हाइबसी कोनुंग उत्तरागी लेरगा उत्तरा हाइबसी कनाउमा आंगांसिंगना करी करी अखोई कोरोनेशन हॉल गाइनगा तौई उत्तरा हाइबसी रिसेप्शन हॉल नि कोरोनेशन हॉल नते असिदगी चंग्रगा निंथौ कोनुंग लेदोरिमनि अदु कोनुंगदु कोइसिलेबसी फराई कोन हाइना तौना चेकना तौरमबनी अदुसु इकिन किनदना लेरमबदु ngасidi याम फजना सेमगरे अदु कंगलासी हौजिकती यामना येंगबदा नुंगाइरे माइकोल लेकोल कया अमजु सेमगत पिरे कैदौरे अदगी मनुंग थांगपा तौबिरे अद लमकोइबा येंगबा लाकपसिंगी खुदोंग चानबगीदमत मनुंगदा नुपा मचा नुपी मचा सिंगने हेक्ता लौरगा तोंगबा याबा साइकिल सिंग लेरे इलेक्ट्रिक की गाड़ी अचौबा मचा कया अमसु लेरे हेक्ता वायरगा तोंगबा याबा अदुमाइन तौदना कंगलासी अंगकप फंगना अखोइगी चौथोकचनिंगाई ओइबा मवोंगदा सेमजिन साजिनदना हौजिक कनो तौरे अदुगा ngasi कंगला साइना हेक येंगबदा उत्तरा ममांगदा लेरिबा हेक येंगबदा पुंगनिंग थकत खै मिट थकप मखै लेरिबा कंगला सासी अखोइगी 1891 की जुलाई तांग 8 ता ब्रिटिशना कपखाइग्रिमी मसिगी दा अखोइगी अंगौ ब्रिटिश सिंह अखोइ मैतैना मंगा कगा हातखिबदु गी इजिंदु हाना लेरंबा कंगला सादुगी मचिंदा तैसिल्लीगा हाइबगी नामादा मखोइना डायनामाइट फुम थुगाइगिबनी अदु हौजिकती सादना हानागी गुमचाप चाना सादना लेरे असिसु यामना येंगबदा हेक्ता अंगकप पुकनिंगाई ओइबनी मनुंगदा लाइफम तिमफम मैतैगी यामना मैतै इपाई पुसिंगी अचौबा असानबा मियेंग अदगी याम बेगानिक ओइबा वांगुलोनगा लोइनाबा थोन तरेट थोनलांग मई अदु काइना मयाम लेरी आई मथंग थमजरके अदोनी ngasiगी कंगला से कंगला हाइना लेरिबसे ngасidi अखोइगी ओइरे अखोइगी लेमजनिंगाई अखोइगी मणिपुर की हौरकप चही लिसिंग कया की ममांगदे हौरकप इतिहासपु मिनमांगदा लीरिबा अदुगुम्बा मफम अमा ओइरे हाइबसिनी ngasiगी आइना थमजरिबसिगी पांदमसे मसी 1891 दगिना 2004 की नवेंबर बाउबा हाइबदी चौरांगना सही चामगा तराहुमदोई रोमदी ब्रिटिश की लानमीना अमसुंग भारत की लानमीना मणिपुर न ब्रिटिश की मखा पोलिंगेदना ब्रिटिश की लानमीना अदुगा इंडिया की मनुंगदा तिल्लब मतुंगदना अखोई इंडिया की लानमीना पांदना कंगला हाइबसे अखोइगी ओइदना लेरमी हाइबसे मणिपुर की पुवारीदा लाइबक थीबा थौदो अमा ओइना अखोइगी निंगसिंगदना त लेरगदबा अदुगुम्बा मसक अबनी हाइबसे आई थमजनिंगी आई मथंग कंगलादा लेरिबा मनुमेंट लेरंबा मफमसिंग करमाइन तौ लेरिमिदो मथंग थमजगे अदो हौजिकती याम फजना अखोइ सेम साबीदना मयामनासु याम पामदना नहारोल सिंग करी सिंग ना चंगदना कैदौदना याम नुंगाइबा कोइबम पोथानबम लम येंगफम अमसु ओइरे अदो कंगलागी याम नुंसीबदी कंगलासी अयुक ngata मॉर्निंग वॉकिंग चपीरदी थेंगनबिगिनी अयु अंगनबसिदा हल्लो नारोल कया
nungsup sanathong mapa hek yorokpaga khut lonadana taureraga akhoi pungning changna khoirammaga laibak katana khu leitana khoiramba kaya thengnabigani aduga kaino manungdasu kangla manungdasu akhoi walking ga chatpagi di permission archaeology department tagi kangla port board na piba akhoi card ama pairaga changbani adu masi changasu adum khangbigani ayukki nungdawaramgi walking chatpiriba kangla manungda chatpiba singi maraktagi kaya amana akhoi kainogi akhoi kangla sagi da masa sokna khoiramjaba kaidoba mayam ama yam luna tawjaba asugumba maitei luraba laifam len kangla se ngasi migi makutta mikha akhoi sina mikha ponbagumna leirami haibasi thamjadingba wafam singdudi ngasi ayangna thamjaribase masi taragadi matung manau masi taraba matungda ngasi gi hauraiba mirolgi angang singna naharol singna nupi macha nupa macha singna amuana kangla changbada nungsiba pokani haibasima ai thamjadingi akhoi kangla port board na sagalakpada yam phajana sagalakpada british singna mai thadokkiba govindaji ga loinaramba akhoi mandap akhoi rasmandal haina su khangnaba khangnaramba akhoi kaino dusu yam phajaba mongda maitei gi yumsarol gi uchan da atai malem gi prithvi gi atopa mafam amata da tawdaba akhoi yumsarol gi mawongda yamna angakpani masi gacha hojik leire madumasu adu mathang sumba farai kon haibasina karino nungphau lu haibasina karino nung luphau nung haisina karino haibana chingba kaidoba mayamdo nungjeng puki sina karino kaidobano haibana chingbado mathang thamjarake ngasigi oinadi maru oina hawaiba ngasigi naharol singda kanglagi nungchup sanathong mamangda di Assam rifle laina tharamba Assam rifle na makhoi mapa mapu na piba lamgumna akhoi kangla manungda supnam tawna palamba chahi chamaga tarahumdoi romni adugi matungda da manipur miyamgi oirakpa ngamakhibani haiba wafam basi thamjaraga ngasigi ayaki kanglagi maramda ahanba thamjaba recording asi matang asida loisinjage tabireba khwai punoki mafamda sanathongi manindra konsam ayangna amukko sohanna khurumjari